ngang dei chatharakpa Narendra Modi gi scheme Swatch Bharat mission gi makhada aikoi ISRDO no gi elaka asida sitsengboi thaba ama kan chathari hauji masiga numet nini subo oina aikoi voluntary COVID-19 gi maraga sida luba nanba haiba sisu yamna maru oi haiba asigi pandamda aikoi makha tana chathajari masida miyamna support tawbiyo पैसा पाइबा पाइदबा मसीदा थीजदे पैसा पाइबा ngakna social worker haibasu masi aranbo wa oigani adna aikoi thabak tokchi let's do it haiba wafam jida environment sibu save tongnaba koi kan honamina si haiba hamjari kon post tong yaji si chatlam tagali ni hojik hore start tore Kharada barat ke mari jadi nak aku jadi turun ban sengduk jadi apa masih lagi amul kai langjan bidan apa SRDO di market lagi tungan jadi Ina ekoi kata haudi asi langthokpana si uci ilakpa amadi erai ningai bagi masak oi maram aduna koi lekai se leriba sinau jingna kata haudi je mafam chana dustbin gumba mafam chana adumada haidokpibna phagani aji koigi Santabi amadi pore mukoi ani kan sengdoi masi loibaga koi hoji usara haisar khar thajanaba koi ridi leri asiga humni surya koi sathajargiba thoram masi angang zu koin yawi video clipping tawjari kai thoi mayamna isu rehana support tawbiu mayamna si thai amasung phatte comment pibiu amadi propose tawbiu ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯑꯦꯔꯤꯌꯥꯁꯨ ꯅꯥꯟꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯋꯥꯡꯉꯦ ꯍꯩꯅꯧ ꯆꯥꯔꯒꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯁꯦ Minit mga sito. Ana video se semjabagi khaidokpa maram haiba bo khogi area si khaki natabida laka gi yengbiriba video sibu khojana yengbiriba mi singda joy kana request ama khak tokjari adom gi lekai desu ngahak minute manga ama tara ama kaithok piraga hairiba sanitation haiba siga mari leinaba hai tare Swatch Bharat mission gi makhada masi tawba yaba thabak ni haiba wafam si thamjaraga masi gi video asi swaida mising jage